Soye, Nephew, Anakari, Anakta, Yandamundu, Tibetundu, Kairugu, Hinayakadu, Nakukiya, Yayirugu, Himasana, Anahi, Saraga, Kunniga, Koramati, Ayin Andamini, Ayirundam Kondamatuda, Laibini, Mayam Puri Mataya Prabhu Haina, Naku Bharatari, Bharatari. Ayirundam Anadu Kari, Anadina Bharatari, Bharatava Andrei. Konsepsi sadhana imana vento pasida yamna phajabajin bhango maga bajari amaga lonaga lento siapa olan thaba mulki maisa khang mamandra basida niya vindanatni haiduna tha khaba kambalama ille haraga mo khaba tesu mo praitna chapkala mo yamdabo masa masu mayam ni sinta da naw muskelapi adum nabi mani hai bima si wa phamma tangan mana lon hai bisin makal ani thong khaidoi ekon ngang da lon sina ekoi khangna nabani mana tawriba sina ingit nai thoda tapani mai matham da awa ba khra lei badagi awa sikok du haidran ni bani ai mai ke ki kola botil la phone tan sa tu bayam punamak 나래 잠 상승 Jangan bisubera tomasan gere adu kaget kepanda operator mai operator
ꯃꯌꯥꯝꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤ ꯑꯃꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤ ꯑꯩꯅ ꯇꯥꯡꯈꯨꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯥꯏꯖꯀꯤ ꯀꯩꯅꯣꯁꯦ ꯍꯧꯒꯠꯂꯁꯤ ꯂꯦꯡꯖꯥꯟ ꯄꯤꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯖꯥꯟ ꯐꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯦꯡꯖꯥꯟ ꯌꯥꯟꯕ ꯍꯧꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ ꯑꯃꯃꯝ ꯌꯦꯡꯈꯤꯗꯅ ꯀꯅꯥꯒꯨꯝꯕꯅ ꯐꯣꯇꯣ ꯑꯃꯃꯝꯇꯪ ꯂꯧꯕꯤꯔꯒꯗꯤ ꯍꯣꯔꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯅꯤꯅ ꯌꯥꯟꯈ꯭ꯔꯕꯅꯤꯅ ꯃꯈꯥꯗ ꯂꯩꯔꯝꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯂꯨꯞꯂꯣꯏꯁꯤꯡꯅ ꯂꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯍꯣꯡꯗꯣꯛꯄ ꯏꯁꯩꯗꯕꯨ ꯁꯣꯛꯃꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯍꯤꯡꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯊꯝꯕꯤꯔꯤꯕ ꯑꯗꯨꯅ ꯑꯣꯖꯥꯁꯤ ꯑꯃꯗꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯑꯗꯨꯒ ꯏꯃꯥꯁꯤꯕꯨ ꯑꯍꯥꯟꯕꯗ ꯁꯣꯛꯃꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩꯁꯤꯡ ꯍꯥꯏꯗꯨꯅ ꯀꯁꯥꯔꯗ ꯊꯣꯛꯂꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯈꯔꯇꯪ ꯁꯟꯖꯔꯝꯒꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯔꯝ ꯑꯗꯨꯅ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯗ ꯂꯩꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇꯪ ꯅꯥꯏꯇꯣꯝꯒꯤ ꯂꯧꯕꯤꯔꯤꯕꯤ ꯑꯩꯒꯤ ꯑꯣꯖꯥ ꯂꯧꯔꯝꯃꯤ ꯃꯊꯪ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯣꯚꯤꯇꯥ ꯂꯩꯃ ꯃꯍꯥꯛꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯅꯤ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯤ ꯀꯃꯂꯥ ꯁꯤꯡꯍ ꯅꯤꯡꯊꯝ ꯆꯥꯎꯍꯥꯡꯕꯤ amadi tembanggurubi nambamongbi kali sekrombi amadi kebimin sari dorongbi Redika lima kaubi mga asina yang menunggu